हाँ। हाँ। चार चल आई पे हुआ nga để nhân vào tay gì tay gì hay kari à kari kari hay ba tayo hay हिमाश्री ब्लॉग हाय दी हेलो हिमाश्री कैसी हो आप बहुत दिनों बाद देखा है आपको कैसी हो हिमाश्री फर्स्ट लाइक ओके थैंक यू बहन बहुत दिनों बाद मिले हैं ना मैं अच्छी हूँ दिया कैसे आप कहाँ से हो अच्छा मैं असम से हूँ हिमाश्री आप कहाँ से हो मैं असम से हूँ असम मैं मणिपुरी हूँ असम से आप कहाँ से हो मैं भी असम हाँ उस दिन हम लोग पे मिले थे ना आप भूल गई मुझे तो अभी भी याद है श्रीदी सुरभि का लाइफ में ना क्या हम लोग मिले थे ना खाना हो गया आपका होली भी आ गई है होली का तैयारी कैसा चल रहा है मुझे तो बुखार हुआ है बुखार सर्दी भी हुआ है हेलो दोस्तों कौन कौन है सभी जो ज्वाइन किया है प्लीज कमेंट कर दो कहाँ से ज्वाइन किया है बता दो कमेंट कर दीजिए ज्वाइन आए तो लाइक भी कर दीजिए हिमाश्री खाना हो गया मुझे अपने फ्रेंड है ना अच्छा होली के लिए होली के बारे में बता रही हो गुडी सिंगा लाइक दैन थैंक यू गुडी ब्रो लाखिबगी ड्यूटी लोरबो नुंधांगी चाक इसिं लौखटलाबो हिमाश्री खाना नहीं बनाया अभी आपका अच्छा हिमाश्री मेरा भी खाना नहीं बनाया अभी तो बस अभी जस्ट शाम हुआ है तो अभी नहीं बनाया
मौसम कैसा है आसाम पे अभी? मैं अभी बाहर हूँ, इसीलिए घर वाला बोल रहे हैं बारिश हो रहा है। अभी रुक गए बारिश। दागुडी लोई लोइरे दागुडी जाऊंगलीको ꯄꯨꯡ 9 ꯇꯥꯔꯦ ꯍꯣꯏꯅꯦ ꯄꯨꯡ 9ꯗꯗꯤ ꯂꯣꯏꯅ ꯂꯣꯏꯔꯅꯤ ꯆꯨꯝꯃꯤ ꯀꯩ ꯃꯊꯦꯜ ꯍꯣꯠꯅꯈ꯭ꯔꯦ ꯗꯥꯎꯗꯤ ꯍꯋꯥꯏꯗ ꯅꯥꯟꯊꯣꯛꯈ꯭ꯔꯕꯣ ꯅꯠꯇ꯭ꯔꯒ ꯆꯤꯀꯦꯟꯒ ꯆꯥꯏꯔꯣ ꯄ꯭ꯔꯥꯏꯚꯦꯠ ꯊꯣꯡꯕꯒꯤ ꯀꯩꯅꯣ ꯄꯤꯕ꯭ꯔꯣ प्राइवेट थोंबगी परमिशन पीब्रा है। कौन कौन है जितने भी दोस्त ज्वाइन किए हैं प्लीज कमेंट कर दीजिए। कमेंट करिएगा तो पता चलेगा आप कौन कौन ज्वाइन किए हैं। बिना कमेंट का मैं कैसे पता चलूंगी कि कौन कौन ज्वाइन किए हैं। हिमाश्री आप किस किस बारे में आप ब्लॉग डालते हो? आपका ब्लॉग डेली ब्लॉग डालते हो या फिर कुछ स्पेशल ब्लॉग डालते हो? गुरदीप से कहीं जांग जागे हंग खुमक्ति थाबल चोंग चोंग चेनग्रजाला मैम पुनमक लेबिरदि कमेंट इबिरो कमेंट इरक्तदि कमायना खंगदुरी आई मसला तबुनि सुमायना उबो याव इने उहलोके हैन तंगुला मैम कमेंट इबिरो लेरगदि जॉइन तबिरगदि कमेंट इबिरो कमेंट इददि आई कमायना खंगदुरी सॉरी खुद से जांगमन गिदने नमसलुरे कमेंट जम लामेको आई सोंदा आई खुचिना नमसंदरने फेसबुक तो नमसलुरे दुगिनी दुगा हिमाश्री मुझसे फ्रेंड कर लीजिएगा दी। ओके हिमाश्री आपने नहीं किया? अच्छा आप मुझे एक कमेंट कर दो सब करने के बाद, पर ऐसे सब करके फुल मत लिखना। उधर ऐसे न्यू फ्रेंड करके एक कमेंट छोड़ दीजिएगा आप वीडियो देखने के बाद, नहीं तो अनसब हो जाता है। कमेंट छोड़ देना, मैं आफ्टर 24 आवर आपको मेरे तरफ से पक्का मिलेगा। गुडिना nga thongba hayda गुडिना हाउनी अदुगा प्राइवेट कुकिंग पी याम लाइव फैने दा गुडी पी द मफम दे याम वाना बनी को हिमाश्री ना हाय सिंहा ब्रो प्लीज जॉइन मी बैक कर दूंगा। खुदा का नूना ककाला एदुगा सेकेंड लाइक इचल खोइने चक चाद्रिबा खोइने चक चागरे रोजा तौबनिना संदादा चारे होय होय इबुंग कइनो तौरमनिको अखोइदि चाक थोंद्रि इबुंग होइगिदि कइनोनिना हजिति लाइगी थानिना चा ngantana चारमनिको अदुगा दागुदीप आई हिंदी खंगदेको हाय दागुदीप नंगोंदनी हाइरेसे नुपीसेना जॉइन तरो हैना। हिमाश्री नहीं दी मैं तो रील शेयर करती हूँ। ओके हिमाश्री कोई नहीं, रील्स होने से भी ऐसे आपका अगर हिट चला जाए तो रील्स ही जल्दी वो हो जाता है, ग्रो अप हो जाता है। बनाओ दागुदीपना खुमिदुदी है हो दागुदीप आई कइनो से आइना फेसबुक ता नंबदने मखुचे कइनो तौतोइनी मखुचे अंगांग मचा ओले आइसु अदुगा हिमाश्री आप इधर जो खुदा का नूर करके एक आए हैं ना, ये भी आप ज्वाइन कर सकते हैं। आप हाँ हाँ आज तल्लेदा तो इसमें भी आप ज्वाइन कर सकते हैं। बड़ा चैनल है इनका, तो आप जाके इसको एक कमेंट छोड़ दो, ये आपको पक्का रिटर्न आएगा। खुदा का नूर है ना इधर। और गुरदीप जो है गुरदीप सिंह करके इसका भी चैनल मोनो हो चुका है, तो आप प्लीज़ जाइएगा। पता नहीं अगर ये लोग आए तो आए, नहीं तो आप जाए जाके आप उसको एक कमेंट छोड़ दो न्यू फ्रेंड के तो वापस आपको पक्का मिलेगा। प्लीज़ ज्वाइन मी न्यू फ्रेंड हिमांशी आएगा।
खुदा का नूर इबुंग हिमांश्री से ꯖꯥꯔꯒꯗꯤ ꯑꯝꯇ ꯖꯣꯏꯟ ꯇꯧꯕꯤꯌꯨꯅꯦ ꯀꯩꯅꯣ ꯃꯥꯒꯤ ꯀꯩꯅꯣ ꯌꯥꯎꯗꯦ ꯕ꯭ꯂꯨ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨ ꯖꯥꯔꯒꯗꯤ ꯑꯝꯇ ꯃꯉꯣꯟꯗ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯄ꯭ꯂꯤꯖ ꯖꯣꯏꯟ ꯃꯤ ꯅ꯭ꯌꯨ ꯐ꯭ꯔꯦꯟ ꯍꯥꯏ ꯈꯨꯗꯥꯛꯀ ꯀꯣꯃꯦꯟ ꯌꯥꯝꯃꯤꯅꯦ ꯏꯆꯜꯅ ꯀꯃꯥꯏꯅ ꯄꯥꯔꯛꯇ꯭ꯔꯤꯅꯣ ꯍꯥꯏ ꯑꯣ ꯃꯊꯛꯇ ꯀꯣꯃꯦꯟ ꯃꯌꯥꯝ ꯆꯠꯈꯤꯕ꯭ꯔꯣ ꯂꯩꯇꯦꯗ ꯁꯤꯒꯗꯤ ꯁꯤꯇꯅꯤ ꯀꯣꯃꯦꯟ ꯌꯥꯝ ꯄꯥꯔꯛꯑꯦ ꯄꯥꯔꯛꯑꯦ ꯑꯩ ꯃꯃꯥꯡꯗ ꯊꯥꯗꯣꯛꯑꯝꯕꯗꯣ ꯄꯥꯔꯛꯑꯦ ꯍꯤꯃꯥꯟꯁ꯭ꯔꯤꯅ हाय नूर ब्रो प्लीज जॉइन मी है खुदा का नूर हिमाश्री फुल सपोर्ट करेगा है अच्छा हिमाश्री चेक कीजिए खुदा का नूर आपको ज्वाइन करेगा अभी शायद आप चेक कीजिए इबुंग हिमाश्री से ज्वाइन तौरदे अमता हाइपिरो ज्वाइन तौबीरबा है हिमांश्री आप चेक किया आप एक बार चेक कर लो आ गया कि नहीं आई मैसेज से नेगेटिव उरे जम तन तन फमम्बनी अदुगा खुदा का नून होय होय अने सपोर्ट तौबीरगे होय होय यानी का तुम तौबीरो हिमाश्री आप खुदा का नूर आपको ज्वाइन करेगा आप भूलना नहीं है आप उसको आफ्टर 24 आवर आप उसको रिटर्न कर सकते हैं अब जाके उसको रिटर्न कर देना भूलना नहीं देखो मेरे घर से चांद दिखाई दे रहा है ये मेरी खिड़की से चांद दिख रहा है दागुदीप लेरिबो चटख्रबो दागुदीप जाम जांगना चलम्मे का लाइक तौद्रदी अमता लाइक तौसनबियो लेबीबा मैमना कमेंट तौबिरो कमेंट तौद्रगदी उदेको एलबी से याम कुइने थारोय 30 मिनट खतंग थादोइने मोबाइल से खिड़की ते थमगे तो बता थोकी दुनिया पाए तले मोबाइल मैम था देंगे रोको जिंदगी जो पाले नुआइत्रो यो नीरू हेलो नीरू अखोय जिंदगी खिड़की देगी था उरी यो नुसीद्रो यो अइदी हाना था से जेगा वारी जाम सानरे हजिति सानद्रे संद्रे इचे से कायदगिनो हाय नीरू आई कसाडगिनी नीरू कायदगिनो नीरू की वीडियो जेंगमा नुआई जाम हाइने जाम कंफर्टेबल होइना चाइ याम फजई हाय होय फजबनी थादी नीरूदी कायदगिनो नीरू मणिपुरदे ओइदोइरा कसाडे ओइदोइरा रोमिता लाइस्रम से आइगा हानादगी जॉइन लेनाग्रबो आइना उगिब्रा उगिदब्रा खंग्रे लाइस्रम ब्लॉग है इचे फंगनबनी नीरू हेलो है हाना नीरू हेलो तौरगा चंगे अदुगा खुदा का नूना सब तौरे चल मागिसे फुल वीडियो उदे सो वीडियो लेटेस्ट लाइक एंड कमेंट अमा थमजाखबनी होय इबुंग मा कइनो हापते मा रील्स ता हापे आए काय चखरे नुपी मचादुबु हिमाश्री आप चले गए क्या हिमाश्री आपको खुदा का नूर ने आपको ज्वाइन किया है आप है तो एक कमेंट शो दीजिए रिप्लाई कर दो एक बार
ꯔꯣꯃꯤꯇꯥ ꯂꯥꯏꯁ꯭ꯔꯝꯁꯦ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯊꯦꯡꯛ ꯌꯨ ꯔꯣꯃꯤꯇꯥ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ, ꯅꯤꯔꯨꯁꯨ ꯑꯗꯨꯒ ꯅꯤꯔꯨꯅ ꯍꯣꯖꯥꯏꯗꯒꯤ ꯍꯥꯏ ꯑꯣ ꯑꯗꯨꯒ ꯀꯁꯥꯔꯗꯁꯨ ꯌꯨꯝ ꯂꯩ ꯑꯌꯥ ꯅꯤꯔꯨ ꯀꯃꯥꯏꯅꯅꯣꯅꯦ? ꯍꯥꯏꯗꯤ ꯔꯤꯂꯦꯇꯤꯚ ꯂꯥꯛꯄ ꯄꯟꯊꯧ ꯍꯣꯏꯒꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯇꯥꯏꯞꯇ ꯈꯔ ꯑꯃ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯖꯥꯠꯂꯥ? ꯀꯁꯥꯔ ꯀꯥꯏꯗꯩꯅꯣ ꯅꯤꯔꯨ? ꯀꯁꯥꯔꯗꯁꯨ ꯌꯨꯝ ꯂꯩ ꯍꯥꯏ ꯅꯤꯔꯨ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯗꯣꯏꯅꯣ? ꯔꯣꯃꯤꯇꯥ ꯂꯩꯔꯤꯕꯣ? ꯅꯤꯔꯨꯗ ꯆꯦ ꯔꯣꯃꯤꯇꯥꯅ ꯔꯣꯃꯤꯇꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯔꯣꯃꯤꯇꯥ ꯂꯥꯏꯁ꯭ꯔꯝꯅ ꯆꯦ ꯍꯥꯟꯅꯗꯒꯤ ꯑꯩꯅ ꯁꯕ ꯀꯣꯃꯦꯟ ꯆꯦꯅ ꯔꯤꯇꯔꯟ ꯇꯧꯕꯤꯔꯛꯇꯦ꯫ ꯑꯁꯦꯡꯃꯛꯀꯤꯔꯅꯦ? ꯑꯣ ꯑꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯁꯦꯅꯦꯀꯣ ꯀꯩꯅꯣꯗꯒꯤꯁꯨ ꯅꯍꯥꯟ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯦꯝꯗꯒꯤ ꯑꯣꯏꯅ ꯀꯣꯏꯕꯅꯤꯅ ꯈꯔ ꯆꯠꯂꯨꯔꯦ꯫ ꯈꯔ ꯆꯠꯄꯒꯤ ꯑꯗꯨꯝ ꯑꯩꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯗꯅ ꯇꯧꯔꯤꯅꯦ ꯑꯗꯨꯅꯅꯤ ꯀꯣꯃꯦꯟ ꯑꯃ ꯍꯣꯏ ꯍꯣꯏ ꯑꯩ ꯌꯦꯡꯒꯦꯀꯣ ꯅꯪꯒꯤꯁꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯒꯦ ꯑꯗꯨꯒ ꯑꯩ ꯌꯦꯡꯒꯦ꯫ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯌꯦꯡꯒꯦ ꯅꯪꯒꯤꯁꯦ ꯑꯗꯣ ꯍꯜꯂꯒꯗꯤ ꯑꯩ ꯍꯜꯂꯦꯅ ꯍꯥꯏꯔꯛꯀꯦꯀꯣ꯫ ꯑꯗꯨꯒ ꯔꯣꯃꯤꯇꯥ ꯅꯤꯔꯨꯒ ꯅꯪꯒ ꯈꯪꯅꯕ꯭ꯔꯥ ꯍꯥꯟꯅꯗꯒꯤ? ꯅꯤꯔꯨꯅ ꯄꯄꯥꯒꯤ ꯌꯨꯝꯅꯤ ꯑꯣ ꯑꯣ ꯅꯤꯔꯨ ꯍꯣꯖꯥꯏꯗꯁꯨ ꯌꯨꯝ ꯄꯥꯜꯂꯤꯔꯣ? ꯔꯤꯁꯥꯕꯨ ꯑꯣꯏꯁꯨ ꯖꯦꯁꯥꯕꯨ ꯑꯣꯏꯁꯨ ꯅꯪꯒꯤ ꯃꯨꯛꯕꯥꯡꯗꯣ ꯑꯩ ꯌꯦꯡꯉꯦ ꯅꯨꯡꯉꯥꯏ ꯌꯥꯝꯅ꯫ ꯅꯪ ꯌꯥꯝ ꯆꯝꯅ ꯆꯥꯛꯇꯣ ꯌꯥꯝ ꯌꯥꯡ ꯆꯥꯏ꯫ ꯑꯗꯨꯒ ꯔꯣꯃꯤꯇꯥꯅ ꯆꯦ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯤꯌꯨ ꯄꯨꯡ 9ꯗ ꯑꯣꯀꯦ ꯑꯣꯀꯦ ꯉꯝꯃꯗꯤ ꯂꯥꯛꯀꯅꯤꯀꯣ ꯈꯔ ꯊꯦꯡꯇꯪ ꯆꯪꯉꯛꯀꯗꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯔꯣꯃꯤꯇꯥꯒꯤ ꯆꯦꯅꯦꯜ ꯍꯥꯡꯕ ꯀꯌꯥꯝ ꯀꯨꯏꯔꯦ? ꯅꯤꯔꯨꯒꯤꯁꯨ ꯆꯦꯅꯦꯜ ꯍꯥꯡꯕ ꯀꯌꯥꯝ ꯀꯨꯏꯔꯦ? ꯈꯥꯃꯦꯟꯒ ꯈꯥꯖꯤꯡꯒ ꯊꯣꯡꯉꯤ ꯑꯁ ꯍꯥꯎꯅꯤꯍꯦ ꯅꯤꯔꯨ ꯅꯣꯏ ꯍꯤꯟꯖꯥꯡꯗꯨꯗꯤ꯫ ꯈꯥꯃꯦꯟꯒ ꯈꯥꯖꯤꯡꯒ ꯑꯥꯂꯨ ꯑꯅꯧꯕꯗꯣ ꯍꯥꯞꯄꯣ ꯌꯣꯡꯆꯥꯛ ꯃꯔꯨꯒ ꯑꯁ ꯍꯥꯎꯔꯅꯤꯗ꯫ ꯑꯦ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯃꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯦ꯫ ꯄ꯭ꯔꯤꯟꯁ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯃꯩꯇꯩ꯫ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ꯫ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯤꯁꯇꯔ ꯁꯨꯁꯃꯤꯇꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯒꯨꯗ ꯏꯚꯤꯅꯤꯡ꯫ ꯇꯣꯝꯊꯤꯟ ꯆꯥꯛ ꯆꯥꯔꯕꯣ? ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ꯫ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯝꯕꯗꯒꯤ ꯑꯦꯜꯕꯤꯁꯦ ꯂꯥꯛꯄꯅꯤ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯁꯇꯔꯗꯦ ꯃꯥꯔꯀꯦꯠꯁꯨ ꯑꯣꯏ ꯑꯗꯨꯒ ꯆꯠꯁꯤꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯠꯀꯦ ꯍꯥꯏꯅ ꯑꯗꯨꯒ ꯀꯅꯨꯅ ꯅꯤꯔꯨ ꯂꯩꯔꯤꯕ꯭ꯔꯣ ꯍꯥꯏꯌꯦ ꯅꯤꯔꯨ ꯂꯩꯔꯤꯌꯦ ꯀ ꯔꯣꯃꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯈꯪꯅꯩ ꯍꯥꯏꯕ ꯑꯣ ꯑꯣ ꯈꯪꯅꯩ ꯌꯥꯏ ꯅꯤꯔꯨꯅ ꯍꯥꯎꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯔꯣꯛꯀ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯍꯥꯞꯆꯤꯜꯂꯣ ꯑꯁ ꯅꯤꯔꯨ ꯍꯣꯔꯦꯟꯗꯤ ꯑꯩꯅ ꯆꯥꯛ ꯆꯥꯕꯗ ꯅꯣꯏꯒꯤ ꯏꯟꯖꯥꯡꯗꯣ ꯏꯃꯥꯖꯤꯟ ꯇꯧꯔ ꯆꯥ ꯇꯥꯏ꯫ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯂꯩꯕꯗꯒꯤ ꯌꯨꯝꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯑꯝꯇ ꯆꯥ ꯐꯪꯖꯗꯕ ꯑꯣꯏꯔꯕꯅꯤ ꯌꯥꯝ ꯇꯣꯜꯂꯕꯅꯤ ꯑꯗꯣ ꯅꯤꯔꯨꯅ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯑꯣ ꯁꯣꯔꯤ ꯅꯪꯅ ꯄꯄꯥꯏ ꯌꯨꯝ ꯍꯥꯏꯗꯨꯒ ꯑꯩꯅ ꯈꯜꯂꯤꯗꯨꯒꯅ ꯍꯣꯖꯥꯏꯗꯔ ꯅꯤꯄꯥꯒꯤ ꯌꯨꯝ ꯑꯣꯏ ꯃꯥꯜꯂꯦꯅ ꯑꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯁꯥꯡꯗꯣꯔꯤꯀꯣ ꯄꯄꯥ ꯌꯨꯝ ꯑꯣꯏꯗꯅ ꯍꯣꯖꯥꯏꯗ ꯑꯃꯨꯛ ꯀꯅꯥꯏ ꯌꯨꯝꯅꯣꯕ ꯑꯗꯨꯑꯣꯏꯗꯤ ꯑꯅꯤ ꯁꯥꯏꯔꯣ ꯍꯥꯏꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯑꯗꯨꯒ ꯇꯣꯝꯊꯤꯟ ꯉꯥꯟꯕꯅ ꯍꯥꯏꯔꯛꯑꯦ ꯁꯤꯁꯇꯔ ꯀꯩꯗꯧꯕꯤꯔꯒꯦ ꯌꯥꯝ ꯀꯟꯅ ꯍꯣꯏ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯥ ꯍꯥꯏꯒ ꯃꯃꯥꯗ ꯐꯣꯟ ꯑꯝꯇ ꯇꯧꯅꯤ ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯅꯤꯔꯛ ꯇꯧꯔꯦ ꯑꯝꯇ ꯇꯧꯔ ꯍꯪꯉꯨ ꯀꯩ ꯍꯥꯏꯅꯣꯅ ꯐꯣꯟ ꯂꯥꯛꯑꯝꯕꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯠꯂꯤ ꯇꯣꯝꯊꯤꯟ ꯉꯥꯟꯕꯅ ꯁꯤꯁꯇꯔ ꯀꯩꯗꯧꯕꯤꯔꯒꯦ ꯌꯥꯝ ꯀꯟꯅ ꯈꯦꯛꯇꯔꯛꯏꯗ ꯑꯣ ꯅꯤꯔꯨꯒꯤ ꯍꯤꯟꯖꯥꯡꯒꯤ ꯋꯥꯔꯤꯅꯦ ꯅꯤꯔꯨꯒꯤ ꯍꯤꯟꯖꯥꯡꯗꯣ
ꯀꯩ ꯍꯥꯏꯕ ꯈꯥꯖꯤꯡꯒ ꯈꯥꯃꯦꯟꯒ ꯊꯣꯡꯉꯦ ꯑꯗꯨ ꯑꯩꯅ ꯍꯥꯎꯕꯅꯦ ꯑꯂꯨ ꯑꯅꯧꯕꯁꯨ ꯍꯥꯞꯄꯨ ꯌꯣꯡꯆꯥꯛꯁꯨ ꯍꯥꯞꯄꯨ ꯍꯥꯏꯅ ꯑꯩꯅ ꯏꯃꯥꯖꯤꯟ ꯇꯧꯔꯒ ꯃꯉꯣꯟꯗ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯅꯤꯔꯨꯅ ꯅꯨꯔ ꯑꯩ ꯂꯩ ꯅꯤꯔꯨ ꯂꯩꯀꯣ ꯑꯗꯨꯒ ꯈꯨꯗꯥꯀꯅꯨꯅ ꯁꯞꯄꯣꯔꯠ ꯇꯧꯖꯈ꯭ꯔꯕꯅꯦ ꯃꯍꯥꯛꯀꯤ ꯌꯣꯡꯆꯥꯛꯀꯤ ꯚꯤꯗꯤꯑꯣ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯂꯥꯏꯛ ꯀꯣꯃꯦꯟꯁꯨ ꯊꯝꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯑꯦꯜꯕꯤꯗꯇꯁꯨ ꯌꯥꯗꯦ ꯚꯤꯗꯤꯑꯣꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯩꯅ ꯉꯁꯤ ꯃꯤꯅꯤꯠ 35 ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯗꯅꯦꯀꯣ ꯃꯤ ꯃꯌꯥꯝꯇꯪꯗꯤ ꯀꯣꯃꯦꯟꯗꯤ ꯂꯥꯛꯑꯦꯕ ꯀꯣꯃꯦꯟ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯋꯥꯆ ꯇꯥꯏꯝ ꯍꯦꯟꯒꯠꯇꯦ ꯍꯥꯏꯗꯤ ꯃꯤꯅ ꯏꯁꯀꯤꯞ ꯇꯧꯔ ꯌꯦꯡꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯪꯗꯦ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯇꯁꯦꯡꯅꯃꯛꯀꯤꯅꯤ ꯃꯤꯔꯨ ꯈꯨꯗꯥꯒ ꯅꯨꯔꯅ ꯅꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯗꯤ ꯁꯞ ꯇꯧꯔꯦ ꯑꯗꯨꯒ ꯅꯪ ꯌꯣꯡꯆꯥꯛꯀꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯊꯅꯝꯃꯦ ꯑꯩꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯗꯨꯒ ꯔꯣꯃꯤꯇꯥꯅ ꯆꯦ ꯑꯩ ꯑꯣꯟꯗ ꯂꯩꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯔꯣꯃꯤꯇꯥ ꯃꯔꯛ ꯃꯔꯛꯇꯁꯨ ꯏꯔꯛꯑꯣ ꯃꯤ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯁꯥꯏꯔꯁ ꯂꯥꯏꯁ꯭ꯔꯝ ꯂꯥꯛꯑꯦ ꯁꯥꯏꯔꯁ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯌꯦ ꯁꯥꯏꯔꯁ ꯂꯥꯏꯁ꯭ꯔꯝꯁꯦ ꯑꯩꯅ ꯐꯖꯅ ꯌꯦꯡꯗ꯭ꯔꯤ ꯑꯗꯨꯒ ꯁꯥꯏꯔꯁ ꯂꯥꯏꯁ꯭ꯔꯝꯒꯤ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯑꯃꯗ ꯌꯥꯎꯕꯗꯣ ꯑꯣꯖꯥ ꯒꯧꯔꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯤꯄꯥ ꯃꯥꯜꯂꯦꯕ ꯅꯦꯍꯔꯨ ꯀꯣꯂꯦꯖꯇ ꯍꯥꯟꯅ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯦ ꯑꯩ ꯀꯥꯎꯔꯦ ꯃꯥꯏ ꯃꯃꯥꯡꯗ ꯑꯣꯖꯥ ꯒꯧꯔꯆꯟꯗ꯭ꯔ ꯍꯥꯏꯅ ꯑꯃ ꯑꯣꯏꯔꯝꯕꯗꯨꯒꯤ ꯃꯆꯥꯅꯤꯄꯥꯗ ꯍꯤꯁꯇꯣꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯇꯥꯛꯄꯅꯦꯕ ꯑꯗꯣ ꯃꯇꯝꯗꯨꯒꯗꯤ ꯃꯧꯒ ꯊꯤꯗꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯗꯣꯏꯔꯥ ꯁꯥꯏꯔꯁ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯥꯏꯔꯁ ꯍꯣꯏꯒꯤ ꯂꯝꯁꯦ ꯀꯥꯏꯒꯤ ꯂꯝꯅꯣ ꯑꯝꯇ ꯈꯪꯅꯤꯡꯉꯤ ꯌꯥꯝꯅ ꯑꯗꯨꯒ ꯅꯤꯔꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯡꯉꯤ ꯂꯤꯔꯁꯨ ꯂꯣꯏꯔꯔꯣꯏ ꯍꯥꯏ ꯑꯣꯀꯦ ꯅꯤꯔꯨ ꯅꯣꯡꯃ ꯐꯖꯅ ꯂꯤꯊꯔꯒ ꯂꯣꯏꯔꯦꯀꯣ ꯅꯤꯔꯨ ꯆꯦꯅꯦꯜ ꯍꯥꯡꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯤꯔꯨ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯍꯥꯏꯗꯤ ꯚ꯭ꯌꯨ ꯀꯥꯕ ꯀꯥꯗꯕ ꯋꯥꯏꯇꯤ ꯄꯥꯏꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯈꯪꯅꯩꯌꯦ ꯑꯗꯨꯒ ꯇꯣꯝꯊꯤꯟ ꯉꯥꯟꯕꯅ ꯁꯤꯁꯇꯔꯒꯤ ꯂꯝ ꯑꯃꯨꯛꯇ ꯈꯪꯖꯒꯦ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯑꯩ ꯀꯁꯥꯔꯗꯒꯤꯅꯤ ꯇꯣꯝꯊꯤꯟ ꯉꯥꯟꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯀꯁꯥꯔꯗꯒꯤꯅꯤ ꯑꯗꯨꯒ ꯀꯁꯥꯔꯗꯒꯤ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗꯤ ꯃꯤꯁꯦ ꯈꯪꯅꯔꯝꯗꯦꯕꯀꯣ ꯑꯗꯣ ꯋꯥꯏ ꯇꯤ ꯄꯥꯏꯕꯗꯒꯤ ꯃꯤꯁꯦ ꯋꯥ ꯉꯥꯡꯕ ꯍꯦꯜꯂꯦ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯕ ꯍꯦꯜꯂꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯣꯠ ꯊꯕꯛꯁꯦ ꯋꯥ ꯉꯥꯡꯅꯕꯩ ꯊꯕꯛ ꯑꯣꯏꯔꯕꯅꯤꯅꯅꯦ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯁꯨ ꯍꯦꯜꯂꯦ ꯑꯗꯣ ꯍꯥꯟꯅꯗꯤ ꯋꯥꯁꯦ ꯑꯝꯇ ꯉꯥꯡꯗꯦ ꯃꯤꯁꯨ ꯁꯨꯡꯀꯧ ꯀꯧꯔꯝꯗꯦꯕ ꯑꯗꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯦ ꯁꯨꯃꯥꯏꯅ ꯑꯁꯥꯝꯒꯤ ꯑꯣꯏꯔꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯁꯨ ꯀꯁꯥꯔꯒꯤ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯐꯪꯅꯕꯁꯦ ꯅꯤꯔꯨꯅ ꯈꯪꯉꯤ ꯍꯥꯏ ꯑꯣ ꯑꯗꯨꯒ ꯅꯤꯔꯨ ꯆꯥꯛ ꯊꯣꯡ ꯌꯥꯎꯔꯤꯔꯥ ꯅꯪꯒꯤꯁꯦ ꯑꯥꯔꯖꯦ ꯂꯥꯛꯑꯦ ꯑꯥꯔꯖꯦ ꯑꯩ ꯈꯅꯥꯎꯒ ꯇꯥꯔꯦ ꯂꯣꯛ ꯊꯨꯡꯉꯦ ꯀꯩꯅꯣꯁꯦ ꯄꯤꯛꯅꯤꯛ ꯍꯜꯂꯛꯄꯗꯒꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯀꯅꯥꯅꯣ ꯚꯤꯗꯤꯑꯣ ꯏꯁꯀꯤꯞ ꯇꯧꯔꯤꯗꯣ ꯁꯤꯁ ꯑꯥꯔꯖꯦꯗꯤ ꯇꯧꯗꯕꯅꯤ ꯑꯥꯔꯖꯦꯒ ꯗꯥꯕꯤꯅꯣꯠꯀꯗꯤ ꯁꯨꯡꯇꯧ ꯇꯧꯗꯦ ꯑꯥꯔꯖꯦ ꯈꯪꯗꯦ ꯋꯥꯠꯆ ꯇꯥꯏꯝ ꯀꯥꯗꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯩꯅ ꯃꯌꯥꯝ ꯃꯔꯛꯇ ꯅꯣꯛꯅꯤꯡꯕ ꯄꯥꯔꯠꯀ ꯅꯪꯅꯒ ꯃꯌꯥꯝ ꯍꯥꯏꯔꯛꯇ꯭ꯔꯅꯦ ꯅꯣꯛꯅꯤꯡꯕ ꯃꯆꯥ ꯃꯆꯥ ꯄꯣꯏꯟꯇꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯇꯩ ꯌꯦꯡꯅꯩ ꯃꯌꯥꯝꯗꯨꯅ ꯅꯣꯛꯅꯤꯡꯕ ꯄꯣꯠꯇꯨꯗꯤ ꯅꯣꯛꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯍꯥꯏꯔꯛꯇꯦꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯗꯕꯩ ꯋꯥꯅꯦ ꯌꯦꯡꯗꯕꯩ ꯋꯥꯅꯦꯕ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯅꯍꯥꯟꯃꯨꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯒ ꯍꯦꯜꯃꯦꯠ ꯎꯞꯄꯒꯤꯒꯗꯣ ꯔꯦꯁꯄꯤꯔꯦꯇꯔ ꯎꯞꯄꯩꯗꯣ ꯑꯩꯅ ꯁꯤꯜꯄꯥ ꯁꯦꯠꯇꯤ ꯃꯋꯥ ꯃꯥꯜꯂꯦ ꯀꯥꯏꯗꯣ ꯑꯗꯨ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯗꯣ ꯌꯦꯡꯉꯗꯤ ꯍꯥꯏꯔꯛꯇꯣꯏꯅꯤ ꯑꯗꯣ ꯑꯃꯅꯤꯇꯅ ꯍꯥꯏꯔꯛꯑꯦ ꯆꯦꯅꯨꯁꯨ ꯍꯥꯏꯔꯛꯏ ꯑꯗ ꯑꯇꯩꯗꯤ ꯌꯥꯝ ꯍꯥꯏꯔꯛꯇꯦ ꯅꯤꯔꯨꯅ ꯗꯥꯔꯖꯦꯅ ꯍꯥꯏꯌꯦ ꯅꯤꯔꯨ ꯀꯩ ꯍꯥꯏꯅꯣ ꯗꯥꯔꯖꯦꯅ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯣ ꯁꯥꯏꯔꯁꯀꯤ ꯑꯃ ꯊꯥꯗꯣꯛꯑꯝꯃꯦ ꯁꯥꯏꯔꯁꯅ ꯍꯣꯏ ꯆꯨꯝꯃꯤꯌꯦ ꯑꯗꯨ ꯃꯥꯜꯂꯦ ꯁꯥꯏꯔꯁ ꯑꯗꯣ ꯑꯝꯇꯪ ꯍꯪꯒꯦꯅꯦ ꯑꯗꯨꯒꯤ ꯁꯥꯔꯗꯣ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯤ ꯗꯤ ꯁꯤ ꯇꯝꯃꯤꯉꯩ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯅꯨꯄꯤ ꯊꯤꯗꯦ ꯍꯥꯏꯕꯅꯦꯕ ꯃꯥꯁꯦ ꯑꯗꯨꯝ ꯅꯣꯛꯃꯤ ꯇꯧꯔꯒ ꯏꯁꯃꯥꯏꯜ ꯇꯧꯔ ꯎꯕꯅꯤꯗ ꯅꯣꯡꯃꯁꯨ ꯑꯩꯅ ꯀꯩꯅꯣ ꯆꯠꯄꯗ ꯎꯔꯝꯃꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄꯗ ꯎꯔꯝꯃꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯩꯁꯦ ꯑꯩꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯠꯂꯨꯕꯅꯤꯗꯣ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯇꯝꯃꯛꯄ ꯍꯥꯏꯁꯦ ꯀꯨꯏꯔꯦ ꯆꯍꯤ 6 ꯀꯥꯟꯅꯔꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯍꯧꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯆꯝꯃꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯤ ꯇꯧ ꯂꯩꯕꯅꯦꯕ ꯁꯥꯏꯔꯁꯅ ꯁꯤꯜꯆꯔꯗꯒꯤꯅꯤ ꯍꯥꯏ ꯑꯣ ꯇꯣꯝꯊꯤꯟꯕ꯭ꯔꯣ ꯑꯥꯔꯖꯦ ꯋꯦꯜꯀꯥꯝ ꯍꯥꯏꯈꯔꯦ ꯑꯣ ꯑꯥꯔꯖꯦꯒ ꯇꯣꯝꯊꯤꯟ ꯉꯥꯟꯕꯒ ꯈꯪꯅꯔꯦꯀꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯅꯤꯔꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ
ꯅꯤꯔꯨꯅ 4-5 years ꯐꯥꯔꯝꯃꯅꯤ ꯍꯥꯏ ꯑꯣ ꯀꯨꯏꯔꯦꯅꯦ ꯅꯤꯔꯨ ꯅꯪꯗꯤ ꯅꯤꯔꯨꯗꯤ ꯄꯨꯔꯥꯅꯥ ꯀꯁꯇꯃꯔ ꯑꯣꯏꯔꯦ ꯑꯗꯣ ꯅꯤꯔꯨ ꯃꯣꯅꯣ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯅꯪꯀꯣ ꯑꯗꯨꯒ ꯇꯣꯝꯊꯤꯉꯥꯟꯕꯅ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯍꯥꯏꯅ ꯍꯥꯏꯔꯦ ꯋꯦꯜꯀꯝ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯅꯤꯔꯨ ꯏꯃꯣꯖꯤꯔꯣ ꯍꯥꯏ ꯑꯗꯨꯒ ꯅꯤꯔꯨꯅ ꯇꯨꯠ ꯗꯥꯔꯖꯦ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯅꯤꯔꯨ ꯏꯃꯣꯖꯤꯅ ꯌꯥꯏꯐꯔꯦꯗ ꯍꯥꯏ ꯁꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯏꯃꯣꯖꯤꯅ ꯌꯥꯏꯐꯔꯦ ꯍꯥꯏꯔꯤꯁꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯑꯩꯅ ꯈꯦꯇꯤ ꯃꯄꯥꯟꯁꯤꯒꯅꯦꯕ ꯊꯝꯃꯤꯁꯦ ꯑꯩꯒꯤꯁꯤꯅ 4th floorꯅꯦꯕ ꯑꯗꯣ ꯃꯣꯕꯥꯏꯜꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯄꯥꯏꯅꯤ ꯁ꯭ꯋꯥꯏꯗ ꯇꯥꯈ꯭ꯔꯗꯤ ꯑꯩ ꯕ꯭ꯂꯣꯛ ꯇꯠꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯔꯣꯃꯤꯇꯥꯅ ꯆꯦ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯩꯒꯤ ꯑꯦꯜꯕꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯔꯣꯃꯤꯇꯥ ꯅꯪ ꯇꯧꯈꯠꯂꯣ ꯇꯧꯈꯠꯂꯒ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯊꯥꯔꯤꯒꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯤ ꯌꯥꯝ ꯂꯩꯔꯗꯤ ꯊꯥꯔꯨꯅꯨ ꯃꯤ ꯌꯥꯝ ꯂꯩꯔꯗꯤ ꯃꯤꯗꯣ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯣꯏ ꯑꯗꯨꯒ ꯊꯥꯒꯠꯂꯣ ꯆꯤꯆꯦꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂ ꯂꯥꯛꯑꯒꯦ ꯅꯤꯔꯨꯅ ꯅꯣꯛꯈ꯭ꯔꯦ ꯅꯤꯔꯨ ꯑꯥꯔꯖꯦꯒ ꯍꯥꯟꯅꯗꯩ ꯈꯪꯅꯕ꯭ꯔꯥ ꯑꯗꯨꯒ ꯁꯥꯏꯔꯁꯅ ꯍꯣꯏ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ ꯍꯥꯏ ꯑꯣ ꯑꯣ ꯁꯥꯏꯔꯁ ꯈꯪꯉꯣꯏꯗ ꯁꯥꯏꯔꯁ ꯁꯥꯏꯔꯁꯅ ꯋꯥꯔꯤ ꯇꯧꯔꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯁꯇꯨꯗꯦꯟꯅꯤ ꯃꯥꯅ ꯇꯤꯆꯔꯅꯤꯅꯀꯣ ꯈꯪꯉꯣꯏꯑꯕ ꯍꯥꯏꯗꯤ ꯏꯁꯇꯨꯗꯦꯟꯅꯤ ꯃꯌꯥꯝꯅꯤ ꯑꯣꯖꯥꯗꯤ ꯑꯃꯨꯛꯇꯪꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯤꯁꯇꯣꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯂꯧꯔꯛꯇꯦ ꯑꯗꯨꯅ ꯈꯪꯅꯔꯛꯇꯦ ꯑꯇꯩ ꯑꯣꯖꯥꯕꯨꯗꯤ ꯑꯗꯨꯝ ꯄꯥꯔꯁꯣꯅꯦꯜꯂꯤ ꯃꯌꯥꯝ ꯈꯪꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯥꯏꯔꯁꯅ ꯁꯤꯁꯦ ꯍꯥꯏꯔꯛꯄ ꯑꯩꯅ ꯉꯁꯥꯏ ꯍꯦꯛ ꯎꯕꯒ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯁꯥꯔꯗꯣ ꯃꯥꯜꯂꯤꯅꯤ ꯃꯥꯜꯂꯤꯅꯤ ꯍꯥꯏꯅ ꯒꯥꯔꯖꯤꯌꯥꯅ ꯁꯤꯁ ꯅꯤꯔꯨꯒꯤ ꯀꯣꯃꯦꯟꯅꯤꯗ ꯍꯥꯏ ꯑꯣ 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 ꯅꯪꯒꯤ ꯀꯩꯅꯣꯗ ꯀꯩꯅꯣ ꯉꯥꯛꯇ ꯄꯤꯔꯛꯑꯕ ꯑꯥꯔꯖꯦꯗꯨꯗꯣ ꯅꯍꯥꯟ ꯅꯪ ꯑꯥꯔꯖꯦꯅ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯆꯥꯗꯤ ꯆꯥꯕꯤꯕ ꯑꯗꯨꯒ ꯑꯥꯔꯖꯦ ꯍꯥꯎꯗ꯭ꯔꯣ ꯆꯤꯛꯀꯟ ꯐ꯭ꯔꯥꯏꯗꯣ ꯌꯥꯝ ꯋꯥꯅ ꯆꯥꯕ ꯑꯗꯣ ꯅꯪꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯣ ꯉꯥꯏꯍꯥꯛ ꯀꯣꯃꯦꯟ ꯌꯥꯔꯝꯃꯦ ꯑꯃꯨꯛ ꯀꯣꯃꯦꯟꯗꯣ ꯑꯣꯐ ꯑꯣꯏꯈꯔꯦ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯌꯥꯔꯦ ꯑꯃꯨꯛ ꯑꯣꯐ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯈꯔꯦ ꯑꯩꯅ ꯈꯜꯂꯦ ꯑꯥꯔꯖꯦꯁꯦ ꯆꯤꯛꯀꯟ ꯐ꯭ꯔꯥꯏꯁꯦ ꯆꯥꯕ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯦ ꯅꯪꯅ ꯀꯪꯅ ꯋꯥꯅ ꯁꯥꯏꯕꯗꯣ ꯌꯥꯔꯦ ꯑꯗꯨꯏꯁꯨ ꯅꯪ ꯌꯣꯡꯆꯥꯛ ꯃꯔꯨꯗꯣ ꯎꯕꯗ ꯑꯩ ꯄꯦꯜꯂꯦ ꯑꯥꯔꯖꯦꯅ ꯔꯣꯃꯤꯇꯥ 108 ꯔꯥ ꯑꯦꯜꯕꯤ ꯇꯧ ꯍꯥꯏ ꯀꯩꯅꯣ 108 ꯂ ꯑꯦꯜꯕꯤ ꯇꯧ ꯍꯥꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯀꯣꯠ ꯋꯥꯔꯗꯁꯦ ꯅꯤꯔꯨꯅ ꯗꯥꯔꯖꯦ ꯒꯤꯇꯥ ꯈꯣꯔꯣ ꯍꯥꯏ ꯑꯥꯔꯖꯦ ꯚ꯭ꯌꯨ ꯀꯥꯔꯕꯣ ꯔꯣꯃꯤꯇꯥꯅ ꯔꯣꯃꯤꯇꯥꯅ ꯍꯥꯏꯕ ꯗꯥꯔꯖꯦ ꯆꯦ ꯁꯨꯁꯃꯤꯇꯥꯒꯤ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯂꯥꯛꯄꯤꯌꯨꯀꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯥꯔꯖꯦ ꯄꯨꯝꯅꯃꯛꯀꯤꯗ ꯊꯨꯡꯅꯕ ꯆꯠꯄꯅꯤ ꯑꯥꯔꯖꯦ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯑꯥꯔꯖꯦ ꯌꯣꯡꯆꯥꯛ ꯇꯥꯎꯊꯔꯦ ꯅꯠꯇ꯭ꯔꯥ ꯑꯥꯔꯖꯦꯅ ꯁꯤꯁ ꯆꯤꯛꯀꯟ ꯍꯩꯅꯗꯦꯅ ꯀꯛꯄꯔꯦ ꯁꯣꯔꯤ ꯁꯣꯔꯤ ꯅꯪ ꯍꯩꯅꯗꯦ ꯈꯪꯗꯦ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯔꯤꯅꯤꯅꯦ ꯑꯥꯔꯖꯦ ꯍꯅꯃꯨꯔꯇꯤ ꯑꯥꯔꯖꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯍꯩꯅꯕ꯭ꯔꯣ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯍꯩꯅꯔꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯆꯥꯔꯣ ꯍꯟꯅꯃꯨꯛ ꯌꯦꯅꯝ ꯕꯣꯔꯥꯗꯣ ꯁꯥꯡ ꯁꯥꯡꯅ ꯇꯧꯔꯒ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯒ ꯌꯣꯡꯆꯥꯛ ꯀꯣꯠꯂꯒ ꯆꯥꯔꯣ ꯑꯩ ꯈꯪꯗꯦ ꯅꯪ ꯆꯤꯛꯀꯟ ꯍꯩꯅꯗꯦꯅ ꯑꯗꯨ ꯅꯪ ꯌꯥꯝ ꯑꯗꯨ ꯕꯦꯗꯤꯗꯤ ꯌꯥꯝ ꯍꯥꯎ ꯆꯥꯔꯦ ꯑꯗꯨꯒ ꯅꯤꯔꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯅꯤꯔꯨ ꯅꯪ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯔꯣꯃꯤꯇꯥ ꯂꯥꯛꯑꯣꯏ ꯍꯥꯏꯈ꯭ꯔꯦ ꯔꯣꯃꯤꯇꯥ ꯂꯥꯛꯑꯣꯏ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯔꯣꯃꯤꯇꯥꯅ ꯃꯌꯥꯝ ꯆꯦ ꯁꯨꯁꯃꯤꯇꯥꯒꯤ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯂꯥꯛꯄꯤꯌꯨꯀꯣ ꯍꯥꯏꯌꯦ ꯔꯣꯃꯤꯇꯥ ꯔꯣꯃꯤꯇꯥ ꯅꯪ ꯄꯨꯡ ꯀꯌꯥꯗꯣ ꯅꯪꯅ ꯊꯥꯗꯣꯏꯇꯧꯔꯤꯁꯦ 8:16 ꯑꯣꯏꯔꯦ 8:30ꯗ ꯊꯥꯔꯣ ꯔꯣꯃꯤꯇꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯣꯏꯁꯤꯟꯕꯒꯤꯗꯣ ꯌꯥꯝ ꯀꯥꯟꯅꯔꯔꯣꯏ ꯅꯪ 8:30ꯗ ꯊꯥꯔꯣ ꯁꯦ ꯉꯥꯛꯇꯪ ꯂꯩꯔꯣ ꯑꯅꯧꯕ ꯃꯤ ꯂꯥꯛꯄ ꯕꯥꯇꯣꯟ ꯇꯧꯅꯕ ꯍꯧꯖꯤꯛ 8:16 ꯅꯤ ꯑꯥꯔꯖꯦꯅ ꯅꯤꯔꯨ ꯆꯠꯄꯤꯔꯣ ꯍꯥꯏ ꯅꯤꯔꯨ ꯇꯥꯟꯈꯔꯦ ꯅꯤꯔꯨꯗꯣ ꯈꯥꯖꯤꯡꯒ ꯈꯥꯃꯦꯟꯒ ꯊꯣꯡꯉꯦ ꯍꯥꯏ ꯑꯗꯨꯒ ꯃꯥ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯑꯥꯔꯖꯦ ꯆꯥꯛ ꯇꯣꯛꯑꯕꯣ ꯑꯥꯔꯖꯦ ꯍꯟꯗꯛ ꯑꯦꯜꯕꯤ ꯃꯌꯥꯝꯗꯒ ꯌꯥꯝ ꯇꯣꯏꯅ ꯎꯗꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ
ꯔꯣꯃꯤꯇꯥꯅ ꯍꯣꯏ ꯆꯦ ꯔꯣꯃꯤꯇꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯔꯛ ꯃꯔꯛꯇ ꯊꯥꯅꯣꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯩꯅꯣ ꯇꯧ ꯑꯗꯨ ꯃꯤ ꯌꯥꯝ ꯃꯌꯥꯝ ꯊꯥꯔꯁꯨ ꯂꯥꯛꯇꯕꯅꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯔꯣꯃꯤꯇꯥ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯑꯗꯨꯒꯤ ꯑꯩ ꯂꯥꯛꯑꯣꯏ ꯍꯥꯏ ꯑꯣ ꯑꯠꯁꯥ ꯔꯣꯃꯤꯇꯥ ꯑꯥꯔꯖꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯅꯁꯤꯍꯦ ꯚꯤꯗꯤꯑꯣ ꯌꯦꯡꯅꯗꯗꯤ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯌꯦꯡꯅꯁꯤꯀꯣ ꯑꯥꯔꯖꯦ ꯌꯣꯡꯆꯥꯛ ꯊꯣꯡꯉꯕꯣ ꯑꯗꯨꯒ ꯌꯨꯝꯗ ꯌꯥꯝ ꯊꯣꯔꯛꯅꯤꯡꯉꯦ ꯍꯟꯗꯛꯁꯦ ꯊꯣꯔꯛꯄ ꯌꯥꯝ ꯐꯔꯛ ꯇꯥ ꯂꯩꯔꯦ ꯏꯂꯦꯛꯁꯟꯒꯤ ꯊꯣꯔꯛꯄꯗꯤ ꯌꯥꯝ ꯊꯣꯔꯛꯅꯤꯡꯉꯦ ꯁꯤꯁꯨ ꯌꯣꯡꯆꯥꯛ ꯂꯩ ꯆꯥꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯆꯥꯔꯣ ꯑꯥꯔꯖꯦ ꯌꯣꯡꯆꯥꯛꯇꯣ ꯑꯝꯇ ꯐꯖꯅ ꯆꯥꯔꯣ ꯑꯥꯔꯖꯦꯅ ꯍꯟꯗꯛ ꯌꯥꯝ ꯇꯣꯏꯅ ꯎꯗꯦ ꯍꯥꯏꯕ ꯃꯤ ꯑꯇꯣꯞꯄꯒꯤ ꯑꯦꯐꯕꯤꯗꯁꯨ ꯔꯣꯃꯤꯇꯥꯁꯤ ꯌꯥꯝ ꯁꯥꯡꯅ ꯏꯊꯔꯦ ꯑꯗꯨꯅꯅꯤ ꯃꯥꯅ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯝꯃꯤꯁꯦ ꯔꯣꯃꯤꯇꯥꯅ ꯗꯥꯔꯁꯦ ꯑꯩ ꯅꯪꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯑꯩ ꯀꯣꯃꯦꯟ ꯄꯤꯕ ꯅꯝꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯌꯥꯝꯅ ꯑꯩ ꯂꯥꯏꯛꯇꯤ ꯇꯧꯏꯀꯣ ꯍꯥꯏ ꯃꯆꯥ ꯃꯣꯕꯥꯏꯜ ꯇꯥꯈꯤꯅꯤ ꯇꯧꯅꯨ ꯑꯗꯣ ꯔꯣꯃꯤꯇꯥꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦ ꯑꯗꯨꯒ ꯀꯣꯃꯦꯟ ꯄꯤꯕ ꯅꯪꯗꯦ ꯃꯆꯥꯅꯤꯄꯥꯅ ꯂꯥꯛꯇꯅ ꯑꯗꯨꯗꯣ ꯂꯥꯏꯛꯇꯤ ꯇꯧꯔꯦ ꯑꯗꯣ ꯑꯃꯗꯤ ꯍꯥꯏꯒꯦꯀꯣ ꯑꯁꯤꯒꯤꯁꯤꯅꯦ ꯑꯩꯉꯣꯟꯗꯁꯨ ꯇꯧꯏꯅꯦ ꯚꯤꯗꯤꯑꯣ ꯃꯤ ꯉꯥꯛꯇꯪ ꯆꯦꯟꯈꯠꯀꯅꯤ ꯑꯩꯒꯣ ꯄꯄꯥꯗ ꯄꯤꯔꯨꯔꯣ ꯄꯄꯥꯗ ꯄꯤꯔꯨꯔꯣ ꯄꯄꯥꯗ ꯄꯤꯔꯨꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯝꯗꯥꯏ ꯀꯣꯃꯦꯟ ꯇꯧꯔꯝꯗꯥꯏꯗꯅꯦ ꯍꯦꯛꯇ ꯃꯨꯟꯈꯤꯑꯕꯀꯣ ꯌꯥꯗꯦꯅ ꯑꯩ ꯌꯥꯝ ꯂꯥꯛꯇꯦꯗ ꯁꯤ ꯑꯩꯒꯣ ꯃꯃꯥꯁꯤꯒ ꯂꯩꯅꯦ ꯁꯪꯉꯗꯤ ꯑꯗꯨꯝ ꯄꯤꯅꯧ ꯀꯣꯃꯦꯟꯗꯣ ꯑꯗꯣ ꯀꯣꯃꯦꯟ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯗꯦꯕꯀꯣ ꯀꯣꯃꯦꯟ ꯄꯤꯗꯕꯅꯤꯅ ꯂꯥꯛꯇꯦꯅ ꯑꯗꯣ ꯑꯩ ꯏꯁꯥ ꯑꯣꯏꯁꯨ ꯈꯜꯂꯤꯅꯤ ꯂꯥꯛꯇꯦꯅ ꯑꯗꯣ ꯀꯣꯃꯦꯟꯗꯣ ꯑꯗꯨꯝ ꯄꯤꯅꯧ ꯑꯃꯨꯛ ꯃꯊꯪꯗ ꯆꯪꯉꯒ ꯑꯦꯜꯕꯤ ꯂꯣꯏꯈ꯭ꯔꯁꯨ ꯑꯦꯜꯕꯤꯗꯗꯤ ꯂꯥꯛꯑꯗꯤ ꯃꯦꯁꯦꯖ ꯏꯔꯦ ꯑꯗꯨꯝ ꯈꯪꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯩ ꯑꯦꯜꯕꯤ ꯌꯥꯝ ꯂꯥꯛꯇꯦꯗ ꯁꯤꯁ ꯍꯣꯏ ꯑꯥꯔꯖꯦ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯂꯥꯛꯇ꯭ꯔꯦ ꯅꯪ ꯌꯥꯝ ꯂꯠꯂꯦ ꯂꯥꯛꯄ ꯑꯗꯨꯒ ꯃꯆꯥ ꯊꯣꯏꯕꯤ ꯃꯉꯥꯡ ꯂꯥꯛꯑꯦ ꯃꯆꯥ ꯊꯣꯏꯕꯤ ꯀꯨꯏꯔꯦꯍꯦ ꯆꯤꯆꯦꯒ ꯎꯅꯗꯕꯀꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯆꯥ ꯊꯣꯏꯕꯤ ꯀꯔꯤ ꯐꯤ ꯁꯥꯔꯤꯒꯦ ꯅꯪ ꯂꯥꯏꯗꯪꯆꯦ ꯊꯦꯡꯀ꯭ꯌꯨ ꯃꯆꯥ ꯊꯣꯏꯕꯤ ꯃꯥꯄꯜꯗ ꯄꯜ ꯂꯩꯔꯝꯕꯅꯤ ꯅꯪꯅ ꯂꯥꯛꯑꯒ ꯋꯥꯡ ꯂꯥꯜꯍꯜꯂꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯜꯂꯕꯣ ꯑꯗꯨꯒ ꯀꯔꯤ ꯍꯥꯏ ꯇꯣꯝꯊꯤꯟ ꯉꯥꯟꯕꯅ ꯍꯥꯏꯕ ꯁꯤꯁꯇꯔꯁꯦ ꯌꯨꯇꯨꯕꯔ ꯍꯥꯡꯕꯤꯕꯁꯤ ꯏꯌꯥꯔ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯒꯦ ꯀꯌꯥꯝ ꯀꯨꯏꯕꯤꯔꯕꯒꯦ ꯀꯨꯏꯗ꯭ꯔꯤꯗ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯑꯩꯁꯦ 4 month ꯃꯨꯛ ꯁꯨꯔꯦ 4 month ꯁꯨꯕꯗꯨꯒꯁꯨ 1 month ꯑꯩꯅ ꯐꯥꯔꯁꯇ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕ ꯍꯩꯇꯗꯅ ꯊꯥ ꯑꯃ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯍꯤꯡꯒ ꯇꯨꯝꯗꯦ ꯑꯝꯇ ꯐꯥꯔꯁꯀꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯗꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯁꯨꯃꯥꯏꯅ ꯌꯨꯇꯨꯞ ꯍꯥꯡꯉꯒ ꯌꯨꯇꯨꯞꯀꯤ ꯊꯥꯡꯒꯠꯀꯅꯤꯁꯨ ꯈꯪꯗꯦꯕꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃ꯭ꯌꯨꯖꯤꯌꯝ ꯀꯣꯏ ꯆꯠꯄꯗ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯝꯁꯟꯁꯦꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯝꯕꯅꯦ ꯑꯩꯈꯣꯏ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯃꯗꯨꯒꯤꯗꯣ ꯌꯨꯇꯨꯞ ꯈꯔ ꯂꯩꯔꯒ ꯀꯨꯁꯨꯝꯁꯦ ꯁꯤꯒ ꯂꯩꯔ ꯀꯩꯗꯧꯗꯣꯔꯤ ꯌꯨꯇꯨꯞ ꯍꯥꯡꯉꯁꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯩꯗꯤ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯏꯗꯤꯠ ꯇꯧꯕ ꯍꯩꯇꯗꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯅꯤ ꯑꯩꯅ ꯇꯨꯝꯗ꯭ꯔꯤꯕ ꯑꯍꯤꯡ
कुइद्री यामना दिवाली की खतंग ममांगदे हांगैनी आरजेना रोमिता हारगा बॉम लगे किरण शर्मा ने हेलो हेलो किरण थैंक यू एलबी तो चंगीरपगी किरण अनौब ओइना उइको ममिंगसे दुना चैनल दसु सब तौबिरमो सपोर्ट तौबिरमो किरण काइदगी ओइदोइनो किरण से किरण शर्मा आइना कसारी अमदी लैयेबको अदो कदाइदगी ओइदोइनो रोमिताना लाइक तौसनबियो किरण अमता फोनजिसु सीदोरेदा रोमिताना चे सुस्मिता आइगी इचानुपा था तरेता सूरी अदोननी ओ यम वारपो मतांगनिको दुदी मासना मासना ओ कैसे नते था तरेदा आइसिदी साथीना वाबा मतांगनी रोमिता कन्न होनो नचानी पालेंग बदुगी वीडियो तो थांगलो मयाना सुन जेंजनी अदुगा आर्जेना रोमिता साउदेदा फागी तौरिनी नोइदा हाय होय होय साउनदबी अदुगा जेंगी उनगी जेंगनसिको वीडियो से जेंगनद्रगदिको हाइदी मयामना खंगबीदिंगगी मनुंगसिदी अखोनी जेंगनरदा कनो तौदोइनेबको अदुगा रोमिता चे सुस्मिता मयाम चे आइगी एलबीदा लाक्पियू हाइबियू 8:30 होय होय आइगीदा लाक्पीबा मयाम पुनमक रोमिता लाइस्रमाना लेबसे मासु हजि एलबी थानी आई 8:30 को अदो माकिदसु आइगी से लोरगा मयामना सु कनो तौरगा दिबु ngahang याउबियोबको दुनी रोमिताना हाइबियू आइसे अदुगा तोमथिनगानबना थैंक यू सिस्टर तोमथिनगानबा नंग चैनल हांगदोइरो अदुगा चैनल हांगदबो ओइरदी नंग वीडियो अमनी थांगलो अदुगा सबतो खोमोबा अदुगा नंग अदुमाना चंगबदा सुम कनो तोदो नंग हांगनिंगदबगी वाखल ओइरगदी खंगद्रे अदुगा वीडियो अमनी थांगलगा सबतो खोमबदो दोना फबनी नतदिने कनो तौई चैनल दो कई का हाइबनेबको अदुगा किरण शर्मा ना नुंगाइरिबो चे आई खंग्रो हाय किरण नंग कदाई ओइदोइनोबा कसागिराबा नंगदो अइना सिगगी एलबी से लाइव थाना जेंगबा जादे अदुदुना आई नंगदो खंगबा ngamdre अदु नंग कदाइगिदो अमता हाइरो नंगना आई खंग्रो किरण अदुगा आर्जेना रोमिता आंगांग कयानो हाय रोमिता आर्जेना आंगांग कयानो हाइना हांगी अदुगा रोमिताना प्रिंस एगी एलबी लाकद्रो हाय अदु रोमिता जे अनि हाय ओ रोमिता अहंदो क्याम चावरगे अदु प्रिंसना सिस्टर लाक्चगनी हाय प्रिंस से लाकनी आए तोमथिंगानबा से रोमिता फरे फरे नंग हागजाउना करा तौरबनिना सुम हाइदो मीदो खंगनरबनिनानेको अदो दुम लाक्चनी आर्जेना आई चलगे आईपीएल येरुगे बाय आर्जे सुमनी आईपीएल दगी वे खामा ngamgani थाजद्रे अदो आइसु ngasai amta kano tawgena mobile lawbose akoisu आईपीएल हाइदना ड्यूटी वाना चलुरा हलाइसु आईपीएल नारबा नारे फरे 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 तो रोमिताना किरण आई एलबी ना लाक्पियू हाय अजे आईपीएल ने एडवर्टाइज पीबदा मु चंगो आई 20 मिनट मुतंग थागिगे रोमिता अहंदो चही निपान छुरे रोमिता कोइगा मानैने आई मानदे चही निपान ऐसे ऐगी अतोंबसिना ओइबा मतदा निपान छुरे हतक मा पूरा 10 इयर्स हजिसे कैनोनी 10 चंगे हजिसे दुगा अनि सुबसेना हंदक जुलाइदा चही अनि फादोइनेबा रोमिता नुंगाइब्रा वाब्रा कोइमा चियानिमा लाए चियानिमा लाखोगी कपिरे चियानिमा नुंसीबो नंग मसकतो फजना क्लीन ओइबो नंगी फेस तो आरजे चखरे आईपीएल येंगबा नंगी नुंगाइरिबोदो आरजे कुमारो आईपीएल येंगाने न चखरे आरजे दो चिनिमा आई नुंगाइरि काबो काबो असुम
ꯑꯗꯨ ꯂꯣꯛꯁꯨ ꯊꯨꯡꯉꯦ ꯅꯍꯥꯟ ꯄꯤꯛꯅꯤꯛ ꯆꯠꯂꯨꯕꯗ ꯆꯤꯟꯃ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯀꯤꯔꯟ ꯁꯔꯃꯟ ꯑꯩ ꯕꯤꯅꯥꯀꯥꯟꯗꯤꯒꯤꯅꯤ ꯈꯪꯗ꯭ꯔꯕꯣ ꯏꯆꯦ ꯍꯥꯏ ꯈꯪꯉꯦ ꯈꯪꯉꯦ ꯕꯤꯅꯥꯀꯥꯟꯗꯤꯒꯤ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣꯗꯣ ꯑꯠꯆꯥ ꯑꯩꯅ ꯀꯩꯅꯣꯒꯤ ꯋꯥꯈꯜꯗ ꯈꯜꯂꯨꯔꯦ ꯑꯃ ꯋꯥꯈꯜꯗ ꯈꯜꯂꯨꯔꯦ ꯈꯪꯉꯤ ꯈꯪꯉꯤ ꯕꯤꯅꯥꯀꯥꯟꯗꯤꯒꯤ ꯀꯤꯔꯟꯗꯣ ꯍꯌꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯤꯔꯟ ꯅꯣꯏꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯇꯝꯃꯛꯄꯗ ꯅꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯍꯧꯔꯤꯅꯤ ꯀꯤꯔꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯤꯆꯦꯒꯤ ꯑꯦꯜꯄꯤꯗ ꯂꯥꯛꯄꯤꯕꯒꯤ ꯀꯤꯔꯟꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯣꯏ ꯇꯥꯆꯧꯗꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯀꯥꯏꯗ ꯂꯩꯒꯦ ꯅꯣꯏ ꯇꯥꯆꯧꯗꯣ ꯁꯨꯔꯖꯇꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯍꯥꯟꯅ ꯇꯝꯃꯤꯟꯅꯔꯝꯕꯁꯤꯡꯗꯣ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ ꯀꯨꯏꯔꯦ ꯊꯦꯡꯅꯗꯕ ꯔꯥꯖꯦꯁꯀꯗꯣ ꯁꯨꯡꯎ ꯎꯗ꯭ꯔꯦꯗ ꯁꯅꯥꯍꯜꯒꯗꯣ ꯂꯩꯔꯤꯕꯣ ꯀꯤꯔꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯤꯔꯟꯁꯦ ꯉꯁꯤ ꯐꯥꯎꯅꯕ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯑꯩ ꯆꯥꯛ ꯊꯣꯡꯗꯦ ꯁꯨꯁ ꯍꯥꯏꯌꯦ ꯑꯣ ꯆꯦ ꯑꯩꯁꯨꯅꯤ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯗꯣꯏꯅꯣ ꯆꯦ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯑꯗꯨꯅ ꯑꯦꯜꯕꯤ ꯆꯪꯂꯛꯏꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯆꯦ ꯆꯦ ꯅꯪ ꯀꯩꯒꯤꯅꯣ ꯉꯥ ꯆꯥꯕ ꯍꯩꯅꯗꯦ ꯑꯗꯣ ꯉꯥ ꯌꯥꯝ ꯆꯥꯎ ꯃꯁꯥ ꯐꯅꯕ ꯑꯩꯈꯣꯏꯗꯤ ꯈꯇꯪ ꯆꯥꯕꯗ ꯌꯥꯝꯅ ꯐꯒꯟꯕꯤ ꯖꯥꯠꯇꯨꯅꯦꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯆꯥꯕꯗ ꯍꯦꯛꯇ ꯃꯁꯥꯁꯦ ꯖꯔ ꯖꯔ ꯐꯩꯌꯦꯕ ꯑꯗꯨꯅ ꯆꯥꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯑꯗꯨꯝ ꯅꯣꯔꯃꯦꯜꯗ ꯂꯩ ꯑꯩ ꯃꯁꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯀꯤꯔꯟꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯦ ꯗꯗꯥ ꯁꯤꯜꯆꯔꯗ ꯂꯩ ꯑꯣ ꯑꯣ ꯀꯨꯏꯔꯦ ꯅꯣꯏ ꯗꯥꯒꯗꯣ ꯎꯅꯗꯕ ꯀꯤꯔꯟ ꯅꯪꯗꯤ ꯅꯨꯄꯤ ꯊꯤꯔꯕꯣ ꯈꯪꯗꯗꯅ ꯍꯪꯕꯅꯤꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯆꯪꯉꯛꯇꯅ ꯑꯩꯈꯣꯏ ꯐꯪꯅꯅ ꯀꯧꯅ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯇꯝꯃꯤꯗ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯅꯣꯏꯒꯤ ꯑꯟꯖꯂꯤꯗꯣ ꯑꯗꯨꯁꯨ ꯆꯦꯅꯦꯜ ꯄꯥꯏꯅꯦ ꯑꯗꯣ ꯑꯟꯖꯂꯤꯗꯨꯅ ꯑꯩꯁꯦ ꯀꯅꯥꯅꯣꯅ ꯍꯪꯉꯦꯕꯀꯣ ꯆꯦ ꯅꯪ ꯎꯈ꯭ꯔ ꯃꯥꯜꯂꯦꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯛꯇꯦꯕ ꯑꯟꯖꯂꯤꯗꯣ ꯆꯦ ꯎꯁꯥ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯎꯁꯥ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯎꯁꯥ ꯂꯥꯛꯄꯤꯕꯒꯤ ꯆꯦ ꯎꯁꯥꯒꯤꯗ ꯑꯩ ꯉꯁꯥꯏ ꯂꯥꯛꯀꯦ ꯇꯧꯔꯒ ꯃꯈꯥꯗ ꯃꯤꯅ ꯀꯧꯔꯛꯇꯅ ꯆꯠꯂꯨꯗꯅ ꯆꯪꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯇꯨꯋꯦꯜ ꯁꯨꯁ ꯅꯣꯇꯤꯒ ꯂꯥꯛꯇꯦꯅꯦ ꯀꯔꯤꯅꯣ ꯆꯦ ꯎꯁꯥ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯁꯤꯜꯂꯨ ꯅꯣꯇꯤ ꯂꯥꯛꯅꯕ ꯑꯗꯨꯒ ꯆꯦ ꯎꯁꯥ ꯀꯔꯝ ꯀꯥꯟꯗꯩ ꯑꯃꯨꯛ ꯍꯧꯗꯣꯏꯅꯣ ꯁ꯭ꯀꯨꯜ ꯀꯤꯔꯟꯅ ꯊꯤꯗ꯭ꯔꯤꯗ ꯍꯥꯏ ꯑꯣ ꯊꯤꯗ꯭ꯔꯤ ꯃꯣꯕꯥꯏꯜ ꯇꯥꯡꯉꯤꯅꯤ ꯐꯅ ꯂꯥꯛꯀꯅꯨ ꯆꯦ ꯎꯁꯥꯅ ꯑꯅꯤꯃꯥ KMC ꯍꯥꯏ ꯆꯦ ꯑꯅꯤꯃꯥ ꯉꯁꯤ ꯁꯨꯇꯤꯅꯤ ꯑꯗꯨꯒ ꯆꯦ ꯎꯁꯥ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯤꯔꯟꯅ ꯃꯥꯁꯨ ꯍꯪꯕꯅꯤ ꯍꯥꯏꯌꯦ ꯃꯥꯁꯨ ꯍꯥꯡꯕꯅꯦ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯗꯨ ꯍꯥꯡꯕꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯖꯔꯤꯕꯀꯣ ꯅꯪꯕꯨꯗꯤ ꯈꯔ ꯐꯔꯦ ꯅꯪꯒ ꯑꯩꯈꯣꯏꯒꯕꯨꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦ ꯅꯪꯁꯦ ꯅꯣꯏ ꯗꯥꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯅꯪ 8 ꯀꯥꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯀꯣꯏꯔꯝꯒꯅꯤ ꯑꯗꯣ ꯑꯟꯖꯂꯤꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯅꯦꯕ ꯍꯥꯟꯅ ꯃꯁꯝꯒꯁꯦ ꯄꯥꯇ꯭ꯔꯤꯛ ꯄꯥꯔ ꯃꯁꯝꯒꯁꯦ ꯉꯥꯜꯂꯤ ꯇꯧꯔꯅ ꯊꯥꯗꯣꯛꯑꯒ ꯀꯣꯏꯆꯠ ꯆꯠꯇꯅ ꯑꯩꯗꯤ ꯑꯟꯖꯂꯤꯗꯣ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅꯒ ꯇꯧ ꯂꯩꯔꯝꯃꯤꯅ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯥꯏ ꯃꯇꯧꯗꯣ ꯎꯕꯗ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯑꯅꯤꯃꯥ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦ ꯀꯣꯃꯦꯟ ꯑꯣꯐ ꯂꯩꯍꯧꯔꯤ ꯂꯥꯏꯛ ꯇꯧꯔꯝꯕꯅꯤ ꯍꯥꯏꯌꯦ ꯆꯦꯅꯤꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯈꯨꯝꯃꯛꯇ꯭ꯔꯤꯁꯦ ꯆꯦ ꯎꯁꯥ ꯍꯧꯖꯤꯛꯁꯦ ꯃꯤ ꯑꯌꯥꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯀꯣꯃꯦꯟꯁꯦ ꯈꯔ ꯄꯤꯈꯠꯂꯒ ꯑꯃꯨꯛꯈꯩꯅꯦ ꯑꯣꯐ ꯇꯧꯕ ꯑꯥꯔꯖꯦꯒꯤꯁꯨ ꯅꯍꯥꯟ ꯑꯃ ꯇꯧꯔꯤ ꯆꯦ ꯇꯈꯦꯜꯒꯤꯁꯨ ꯇꯧꯔꯤ ꯑꯗꯩꯗꯤ ꯆꯦꯅꯤꯃꯥꯒꯤꯁꯨ ꯇꯧꯔꯤꯗꯣ ꯑꯃ ꯀꯅꯥꯅꯣ ꯑꯃꯒꯤꯁꯨ ꯇꯧꯕꯅꯤ ꯀꯅꯥꯅꯣ ꯃꯅꯤꯄꯨꯔ ꯔꯣꯝꯒꯤꯔ ꯀꯩꯅꯣꯝꯁꯨ ꯇꯧꯏ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯁꯦꯝꯃꯕꯣ ꯑꯅꯤꯃꯥ ꯍꯥꯏ ꯁꯦꯝꯃꯁꯨ ꯌꯥꯔꯔꯣꯏ ꯆꯦ ꯎꯁꯥ ꯑꯗꯨꯃꯥꯏꯅꯅꯦ ꯀꯣꯃꯦꯟꯗꯣ ꯍꯥꯏꯗꯤ ꯌꯨꯇꯨꯕꯅ ꯈꯔ ꯌꯥꯅꯤꯡꯗꯕ ꯀꯟꯁꯦꯞꯀꯤꯔ ꯈꯪꯗꯦꯕ ꯑꯗꯨꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯄꯨ ꯀꯣꯃꯦꯟꯗꯣ ꯑꯣꯐ ꯅꯪꯅ ꯑꯣꯟ ꯇꯧꯅꯅꯦ ꯑꯥꯗꯅꯦ ꯁꯣ ꯇꯧꯗ꯭ꯔꯗꯤꯅꯦ ꯅꯪ ꯁꯦꯝꯃꯁꯨꯅꯦ ꯄꯨꯡꯈꯥꯏꯃꯨꯛ ꯆꯥꯔꯝꯃ ꯀꯣꯝꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯍꯟꯖꯤꯟꯅ ꯑꯗꯣ ꯆꯦ ꯎꯁꯥꯅ ꯀꯣꯕꯤ ꯉꯧꯔꯤ ꯍꯥꯏ ꯑꯣ ꯍꯥꯎꯅꯤ ꯆꯦ ꯎꯁꯥ ꯀꯣꯕꯤ ꯉꯧꯕ ꯍꯥꯎꯕꯅꯤ ꯑꯂꯨ ꯍꯥꯞꯄ꯭ꯔꯣ ꯃꯔꯨ ꯃꯔꯥꯡꯒ ꯍꯥꯞꯄ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯁꯤꯡ ꯆꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ
ꯑꯃꯔ ꯑꯖꯥꯠ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯔ ꯑꯖꯥꯠꯁꯨ ꯊꯦꯡꯛ ꯌꯨ ꯅꯆꯜꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄꯒꯤ ꯂꯥꯏꯛ ꯑꯝꯇ ꯇꯧꯁꯟꯕꯤꯌꯨ ꯆꯦ ꯎꯁꯥ ꯎꯏ ꯀꯦꯝꯁꯤ ꯀꯥꯏ ꯑꯃꯔꯁꯤ ꯆꯦ ꯎꯁꯥ ꯈꯪꯅ ꯃꯥꯔꯤꯅꯦ ꯎꯏ ꯀꯦꯝꯁꯤ ꯀꯥꯏꯔꯦ ꯆꯦ ꯎꯁꯥ ꯅꯪꯉꯣꯟꯗ ꯑꯃꯔꯅ ꯀꯦꯝꯁꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯃꯔ ꯅꯪ ꯑꯩꯒꯗꯤ ꯂꯩꯅꯔꯕꯣ ꯀꯥꯅꯦꯛꯁꯦ ꯂꯩꯅꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯩ ꯍꯜꯂꯛꯀꯦ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯟ ꯑꯃꯈꯛ ꯀꯥꯅꯦꯛ ꯂꯩꯅꯕꯗꯨꯔꯥ ꯆꯦ ꯎꯁꯥꯅ ꯏꯔꯣꯝꯕ ꯑꯃꯔ ꯍꯥꯏ ꯀꯩꯅꯣ ꯆꯦ ꯎꯁꯥ ꯑꯩꯉꯣꯟꯗꯅ ꯀꯣꯕꯤ ꯉꯧꯔꯦꯒ ꯑꯃꯗꯅ ꯏꯔꯣꯝꯕ ꯍꯥꯏꯁꯦ ꯆꯦ ꯎꯁꯥ ꯖꯣꯃꯦꯇꯣꯗꯩ ꯃꯪꯒꯥꯏꯔꯣ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯁꯂꯥꯝ ꯑꯂꯤꯀꯨꯝ ꯑꯃꯔ ꯍꯥꯏ ꯑꯃꯔꯗꯤ ꯉꯁꯥꯏꯅ ꯆꯥꯛ ꯆꯥꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯆꯥꯌꯦꯟ ꯊꯥ ꯑꯣꯏꯕꯅꯤꯅ ꯑꯃꯔ ꯀꯔꯤꯅ ꯍꯥꯎꯔꯒꯦ ꯆꯦ ꯎꯁꯥ ꯁꯤꯜꯆꯔꯗ ꯂꯥꯛꯑꯕꯣ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯂꯩꯔꯤꯕꯣ ꯍꯧꯖꯤꯛ ꯑꯩ ꯃꯣꯕꯥꯏꯜ ꯇꯥꯅꯤ ꯅꯪ ꯑꯩ ꯃꯅꯥꯛꯇꯩ ꯊꯣꯛꯈꯣꯕ ꯃꯣꯕꯥꯏꯜꯁꯦ ꯇꯥꯔꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯈꯨꯝꯕ ꯌꯥꯗꯦ ꯑꯃꯔꯅ ꯍꯥꯏꯕ ꯈꯨꯝꯕ ꯌꯥꯗꯦ ꯑꯣ ꯑꯃꯔꯁꯤ ꯈꯨꯝꯕꯁꯦ ꯌꯥꯅꯗꯕꯤ ꯂꯩꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒ ꯅꯣꯏ ꯆꯥꯛꯌꯦꯟ ꯊꯥꯒꯤ ꯃꯇꯝꯁꯦ ꯈꯨꯝꯕ ꯌꯥꯗꯕ꯭ꯔꯥꯕ ꯑꯃꯔꯅ ꯍꯥꯏꯕ ꯅꯨꯄꯥꯅ ꯅꯨꯄꯥꯗ ꯃꯗꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯣ ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯤꯒꯤꯁꯨ ꯀꯩꯅꯣ ꯂꯩꯕ꯭ꯔꯥꯅꯦ ꯑꯣꯍꯣ ꯅꯨꯄꯥꯅ ꯅꯨꯄꯥꯗ ꯍꯥꯏꯗꯣꯏꯕ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯑꯣꯍꯣ ꯃꯌꯥꯝ ꯍꯥꯏꯗ ꯃꯌꯥꯝ ꯍꯥꯏꯅꯩꯗ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯑꯣꯏ ꯏꯔꯣꯝꯕꯇ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣꯅꯦ ꯑꯣ ꯅꯪ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕꯗ ꯏꯔꯣꯝꯕ ꯍꯥꯏꯔꯛꯇꯦ ꯀꯣꯕꯤ ꯉꯧꯔꯤ ꯍꯥꯏꯔꯛꯄꯗꯨꯒ ꯍꯥꯏꯅꯤ ꯏꯔꯣꯝꯕꯗ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯆꯦ ꯎꯁꯥ ꯑꯩꯗꯤ ꯌꯣꯡꯆꯥꯛ ꯃꯇꯝꯗ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯗꯤ ꯉꯥꯏꯔꯁꯨ ꯌꯥꯏꯀꯣ ꯑꯃꯔꯤ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯏꯆꯦ ꯎꯁꯥ ꯅꯪꯅ ꯍꯥꯏꯗꯣ ꯃꯥ ꯈꯨꯝꯕ ꯌꯥꯗꯦ ꯍꯥꯏꯌꯦ ꯅꯨꯄꯥ ꯑꯣꯏꯔꯒꯗꯤ ꯅꯨꯄꯥ ꯃꯁꯦꯟ ꯍꯥꯏꯅꯗꯣꯏꯕ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤ ꯃꯁꯦꯟ ꯍꯥꯏꯅꯗꯣꯏꯕ ꯆꯦꯅꯤꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯆꯦꯅꯤꯃꯥ ꯅꯪ ꯂꯩꯔꯤꯕꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯥꯔ ꯖꯦ ꯑꯥꯏ ꯄꯤ ꯑꯦꯜ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ ꯃꯥ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯥꯔ ꯖꯦꯗꯣ ꯂꯥꯛꯑꯝꯅꯤ ꯑꯗꯣ ꯑꯥꯏ ꯄꯤ ꯑꯦꯜ ꯌꯦꯡꯉꯨꯅꯦꯅ ꯊꯣꯛꯈ꯭ꯔꯦ ꯆꯦ ꯎꯁꯥ ꯆꯥꯔꯕꯣ ꯀꯤꯔꯟꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯃꯇꯝꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯗꯣ ꯆꯦ ꯅꯪ ꯀꯥꯏꯗ ꯂꯩꯌꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯒꯤ ꯐꯣꯟꯁꯦ ꯂꯣꯛ ꯊꯨꯡꯅ ꯐꯥꯖꯤꯟꯕꯩꯅꯤꯀꯣ ꯁꯥꯎ ꯌꯥꯗꯦ ꯀꯤꯔꯟ ꯅꯨꯡꯉꯥꯏ ꯃꯇꯝꯗꯣ ꯌꯥꯝ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒ ꯑꯆꯥꯄꯣꯠ ꯂꯩꯔꯨꯆꯣꯅ ꯊꯧꯒꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯆꯥꯄꯣꯠ ꯂꯩ ꯆꯠꯄꯗ ꯄꯩꯁꯥꯗꯣ ꯄꯥꯏꯈꯔꯦ ꯑꯣꯖꯥ ꯖꯒꯣꯏꯅ ꯏꯃꯥꯟꯅꯕꯤꯗꯣ ꯍꯜꯂꯒ ꯐꯨꯕꯤꯗꯅ ꯑꯩ ꯗꯤꯜꯂꯤꯗ ꯂꯩ ꯀꯤꯔꯟ ꯍꯧꯖꯤꯛ ꯀꯤꯔꯟ ꯅꯪꯗꯤ ꯀꯔꯤ ꯀꯔꯤ ꯊꯕꯛꯀ ꯇꯧꯔꯕ ꯀꯤꯔꯟ ꯃꯣꯕꯥꯏꯜꯁꯦ ꯔꯤꯀꯥꯅꯦꯛ ꯆꯠꯂꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦꯅꯦ ꯆꯦ ꯎꯁꯥ ꯅꯦꯠꯀ ꯎꯪꯉꯛꯄ꯭ꯔꯣ ꯔꯤꯀꯥꯅꯦꯛ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯣ ꯇꯧꯔꯛꯏꯕꯀꯣ ꯌꯣꯡꯆꯥꯛꯇꯤ ꯂꯧꯔꯤ ꯍꯥꯏ ꯆꯦ ꯎꯁꯥꯅ ꯂꯞ ꯄꯤꯔꯛꯑꯦ ꯆꯦ ꯎꯁꯥ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯪꯅꯤꯡꯕ ꯂꯩ ꯅꯪ ꯍꯥꯏꯅꯤꯡꯒꯗ꯭ꯔꯥ ꯍꯥꯏꯅꯤꯡꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯪꯉꯧꯔꯥ ꯆꯦ ꯎꯁꯥ ꯆꯦ ꯎꯁꯥꯁꯦ ꯀꯔꯝꯕ ꯀꯣꯂꯦꯖꯇ ꯇꯥꯛꯏꯅꯣꯅ ꯍꯪꯅꯤꯡꯉꯤꯕ ꯑꯩꯅ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯑꯗꯨꯅꯦ ꯑꯩꯉꯣꯟꯗ ꯔꯤꯀꯥꯅꯦꯛ ꯑꯅ ꯍꯦꯛ ꯁꯣ ꯇꯧꯔꯦꯕ ꯑꯩꯒꯤ ꯀꯩꯅꯣ ꯅꯦꯠꯁꯦ ꯌꯥꯗꯗꯅ ꯑꯩꯒꯤ ꯃꯅꯥꯛꯀꯤ ꯃꯣꯕꯥꯏꯜꯗꯒꯤ ꯋꯥꯏ ꯐꯥꯏ ꯀꯅꯦꯛ ꯇꯧꯔꯤꯕ ꯑꯝꯇ ꯌꯦꯡꯒꯦ
ꯆꯦꯎꯁꯥꯅ ꯂꯞ ꯄꯤꯔꯦ ꯑꯗꯨꯒ ꯀꯤꯔꯟ ꯆꯦꯗ ꯁꯕ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯀꯤꯔꯟ ꯁꯤꯗꯒꯤ ꯎꯁꯥꯂꯩꯃ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯩꯕꯁꯦ ꯁꯤꯒꯤ ꯆꯤꯆꯦꯁꯦ ꯆꯦꯅꯦꯜ ꯍꯥꯡꯕꯅꯦꯕꯀꯣ ꯑꯗꯨ ꯆꯤꯆꯦꯁꯤꯁꯨ ꯑꯩꯈꯣꯏ ꯁꯣꯝꯒꯤꯅꯤ ꯃꯥ ꯅꯨꯄꯥ ꯕꯥꯔꯤꯒꯤꯅꯤ ꯑꯗꯣ ꯅꯪ ꯑꯝꯇ ꯍꯣꯔꯦꯟ ꯆꯪꯉꯒ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣꯁꯨ ꯑꯦꯜ ꯕꯤꯗꯁꯨ ꯌꯥꯝ ꯆꯪꯂꯛꯀꯟꯗꯦꯕꯀꯣ ꯑꯗꯣ ꯆꯪꯂꯛꯀꯅꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤꯅꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤ ꯁꯞꯄꯣꯔꯠꯁꯦ ꯐꯪꯕ ꯋꯥꯏ ꯆꯤꯆꯦꯗꯁꯨ ꯇꯧꯔꯝꯃꯨ ꯀꯤꯔꯟ ꯑꯗꯨꯒ ꯁꯨꯁ ꯅꯦꯠ ꯌꯥꯗ ꯃꯥꯜꯂꯦ ꯍꯥꯏ ꯆꯦꯎꯆꯥ ꯍꯧꯖꯤꯛꯁꯨ ꯆꯞꯄꯤꯕꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯕ ꯆꯦꯎꯆꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯌꯥꯔꯕ ꯍꯥꯏꯅ ꯅꯦꯠꯁꯦ ꯌꯥꯗ꯭ꯔꯕ ꯃꯤ ꯂꯩꯇ꯭ꯔꯥ ꯆꯦꯎꯆꯥ ꯆꯠꯈ꯭ꯔꯕꯣ ꯅꯦꯠ ꯂꯩꯔꯦ ꯍꯥꯏꯔꯣ ꯌꯥꯝ ꯀꯟꯅ ꯀꯤꯔꯟ ꯂꯩꯔꯤꯕꯣ ꯑꯩꯅ ꯀꯤꯔꯟꯁꯦ ꯑꯩꯗꯤ ꯁꯟꯗꯤꯞꯅꯦꯅ ꯈꯜꯂꯨꯔꯦ ꯅꯪꯅ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏ ꯍꯥꯏ ꯍꯦꯜꯂꯣ ꯁꯅꯥꯇꯣꯝꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯆꯥ ꯃꯊꯛꯇ ꯀꯥꯈꯤꯕ꯭ꯔꯥꯅꯦ ꯂꯣꯏꯁꯤꯜꯂꯅꯤ